ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯕꯤꯀꯥꯁ MBSꯅ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤꯁꯨ ꯑꯀꯤꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯑꯥꯏꯐꯣꯟ ꯇꯣꯝꯕ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯁꯨ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯄꯨꯝꯅꯃꯛ ꯋꯥꯈꯜꯅ ꯁꯥꯒꯠꯆꯗꯨꯅ ꯏꯖꯕꯅꯤ꯫ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯛꯂꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯅꯣꯂꯨꯛꯆꯔꯤ꯫ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯌꯥ ꯆꯪꯂꯛꯄꯒꯤ ꯃꯇꯝꯅꯤ꯫ ꯃꯥꯏꯊꯣꯡ ꯁꯥꯎꯔꯥꯡꯅꯈꯩ ꯅꯤꯄꯥ ꯃꯆꯥ ꯇꯣꯝꯕꯗꯨ ꯆꯪꯉꯛꯂꯤ꯫ ꯃꯌꯨꯝꯗ ꯃꯃꯥ ꯑꯗꯨꯕꯨ ꯂꯩꯔꯝꯂꯕꯗꯤ ꯏꯁꯧ ꯂꯥꯡꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅꯤ꯫ ꯌꯨꯝ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯪꯒꯣꯜ ꯑꯗꯨꯗ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯤ ꯊꯥꯔꯔꯤꯕ ꯐꯥꯜ ꯑꯗꯨꯗ ꯐꯝꯂꯔꯒ ꯅꯤꯡꯁꯥ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯔꯒ ꯑꯩꯈꯣꯏ ꯃꯥꯗꯨꯕꯨ ꯂꯥꯛꯈꯤꯔꯣꯏꯗꯖꯥꯠꯂꯣ? ꯂꯥꯛꯄꯒꯤ ꯃꯇꯝꯗꯤ ꯑꯣꯏꯔꯅꯤ꯫ ꯀꯌꯥꯝ ꯋꯥꯠꯂꯤꯕꯖꯥꯠꯅꯣꯅꯦ? ꯑꯩꯅ ꯅꯣꯡꯃꯇ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ꯫ ꯉꯁꯤꯗꯤ ꯌꯥꯕ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥꯗꯨ ꯌꯦꯡꯕ ꯇꯥꯕꯅꯤ꯫ ꯌꯥ ꯆꯪꯂꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯕꯅꯤꯅ ꯀꯩꯊꯦꯜ ꯀꯥꯈꯤꯕꯤ ꯃꯃꯥ ꯏꯕꯦꯝꯃ ꯀꯦꯊꯕꯤꯁꯨ ꯍꯜꯂꯛꯂꯔꯦꯗꯣ꯫ ꯎꯈꯤꯕ ꯌꯦꯟꯗꯥꯏ ꯑꯗꯨꯃꯗꯤ ꯑꯦꯟꯁꯥꯡ ꯊꯟꯅ ꯍꯥꯞꯈꯤꯕꯗꯨꯗꯤ ꯄꯨꯡꯍꯥꯡ ꯍꯥꯡꯂꯔꯗꯨꯅ ꯆꯪꯉꯛꯂꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯄꯣꯠ ꯁꯨꯅ ꯌꯣꯜꯂꯔꯦ ꯍꯥꯏꯗꯨꯅ ꯇꯥꯛꯄꯅꯤ꯫ ꯃꯪꯒꯣꯜ ꯐꯥꯎ ꯀꯥꯈꯠꯂꯛꯇ꯭ꯔꯤꯉꯩꯗ ꯏꯃꯥ ꯍꯥꯏꯗꯨꯅ ꯂꯥꯛꯇꯨꯅ ꯀꯧꯏ꯫ ꯀꯦꯊꯕꯤ ꯃꯆꯥꯗ ꯃꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯅ ꯌꯦꯡꯂꯤ꯫ ꯏꯃꯥ, ꯀꯩꯅꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ? ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯍꯟꯗꯛꯇꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤꯀꯣ꯫ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯁꯦ ꯏꯃꯥꯅ ꯋꯥꯅ ꯇꯥꯟꯖꯔꯛꯄ ꯁꯦꯜꯅꯤ꯫ ꯌꯣꯜꯂꯨꯔꯤꯕ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯁꯤꯠꯍꯧꯔꯦ꯫ ꯇꯨ ꯂꯨꯄꯥ 100ꯃꯨꯛꯇꯤ ꯌꯥꯎꯔꯤ꯫ ꯑꯁꯤꯁꯦ ꯅꯪ ꯁꯤꯖꯤꯟꯅꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯏꯃꯥ, ꯂꯨꯄꯥ 100ꯗꯨꯅ ꯀꯩꯗꯧꯗꯣꯔꯤꯕꯅꯣ? ꯑꯩꯅ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯔꯤꯕꯁꯤ ꯊꯧꯁꯥ ꯋꯥꯁꯥꯗꯦꯕꯅꯤ꯫ ꯃꯤꯒꯤꯗꯤ ꯂꯣꯏꯅꯃꯛ ꯂꯩꯅꯈ꯭ꯔꯕꯅꯤ꯫ ꯑꯩꯅꯁꯨꯃꯛ ꯆꯍꯤ ꯈꯨꯗꯤꯡ ꯉꯝꯗꯗꯅꯗꯃꯛ ꯂꯩꯗꯧꯔꯤ꯫ ꯁꯤ ꯍꯥꯏꯔꯒ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯄꯣꯠ ꯆꯩ ꯂꯪꯈꯥꯏꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯏ꯫ ꯋꯥꯅ ꯀꯩꯊꯦꯜꯗꯒꯤꯁꯨ ꯍꯜꯂꯛꯂꯤꯕꯤ ꯀꯦꯊꯕꯤ ꯃꯍꯥꯛꯇꯤ ꯏꯆꯝ ꯆꯝꯅ ꯈꯪꯖꯕ ꯅꯠꯇꯦ꯫ ꯃꯆꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯈꯥꯝꯇꯣꯛꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯩꯕꯨ ꯈꯥꯝꯃꯛꯀꯅꯨ꯫ ꯉꯁꯤꯗꯤ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯂꯣꯏ ꯊꯨꯒꯥꯏꯒꯗꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕ ꯇꯥꯗꯕ, ꯅꯣꯡꯃꯇꯁꯨ ꯑꯩꯅ ꯉꯥꯡꯕꯁꯤꯕꯨ ꯇꯥꯕꯤꯅꯕ ꯏꯃꯥ ꯅꯠꯇ꯭ꯔ ꯀꯅꯥ ꯂꯩꯔꯤ? ꯑꯗꯨꯕꯨ ꯏꯃꯥꯅ ꯇꯥꯕꯤꯗ꯭ꯔꯕꯅꯤꯅ ꯑꯩ ꯃꯐꯝ ꯑꯁꯤꯗꯁꯨ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯑꯃꯠꯇ ꯈꯛꯇꯅ ꯊꯨꯒꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯛꯇꯨꯅ ꯂꯪꯂꯤ꯫ ꯀꯌꯥꯗ ꯃꯅꯝ ꯀꯟꯈ꯭ꯔꯕꯅꯣ ꯇꯣꯝꯕ? ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯃꯃꯥꯗ ꯂꯩꯌꯣ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡ? ꯃꯃꯥꯗꯨꯗꯤ ꯎꯄꯥꯏ ꯂꯩꯇ ꯃꯆꯥꯅꯤꯄꯥꯗꯨꯕꯨꯁꯨ ꯈꯥꯝꯕ ꯉꯝꯗ ꯃꯄꯤꯒꯤ ꯇꯥꯅ ꯀꯞꯂꯒ ꯈꯥꯡꯂꯤ ꯁꯨꯠ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯆꯥꯛꯈꯨꯝ ꯂꯩꯔꯪ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯃꯆꯥꯅꯤꯄꯥꯗꯨꯗꯤ ꯀꯔꯣꯝꯗ ꯂꯩꯈ꯭ꯔꯕꯅꯣꯁꯨ ꯈꯪꯗꯦ꯫ ꯃꯩꯔꯤ ꯂꯛ ꯑꯗꯨꯗ ꯃꯃꯤꯠꯇꯨꯕꯨ ꯌꯦꯡꯅ ꯄꯤꯔꯥꯡ ꯃꯍꯥꯛꯁꯨ ꯁꯤꯟꯊꯔꯤꯗꯨ ꯀꯦꯊꯕꯤ꯫ ꯃꯆꯥꯅꯤꯄꯥ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯍꯥꯏꯕ ꯊꯕꯛ ꯑꯃꯠꯇ ꯃꯍꯥꯛꯅꯁꯨ ꯇꯧꯉꯝꯗ꯭ꯔꯦ꯫ ꯃꯅꯤꯡ ꯊꯨꯡꯖꯔꯛꯇ꯭ꯔꯕ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯄꯥ ꯌꯥꯎꯗꯅ ꯅꯥꯏꯇꯣꯝ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯅ ꯌꯣꯛꯆꯔꯛꯄꯅꯤ ꯃꯆꯥꯁꯤ꯫ ꯑꯗꯨꯅ ꯃꯆꯥꯁꯤꯅ ꯍꯟꯗꯛ ꯍꯥꯏꯔꯤꯕꯁꯤ ꯃꯅꯤꯡ ꯊꯨꯡꯍꯟꯗ꯭ꯔꯕꯗꯤ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯅꯤꯡꯉꯝꯍꯧꯔꯣꯏꯗꯧꯔꯤ꯫ ꯃꯆꯥꯁꯤꯅꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯧꯈ꯭ꯔꯅꯤ ꯍꯥꯏꯕꯗꯨ ꯈꯜꯂꯛꯂꯦ꯫ ꯃꯗꯨꯗꯒꯤ ꯃꯆꯥꯅꯤꯄꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯏꯕꯨꯡꯉꯣ, ꯁꯥꯎꯔꯥꯡꯅꯅ ꯃꯍꯥꯛꯇꯤ ꯍꯤꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯅ ꯀꯧꯔꯛꯄꯗꯨꯗ ꯐꯛꯂꯥꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯈꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯈꯨꯝꯗꯦ꯫ ꯀꯦꯊꯕꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯇꯤꯜ ꯀꯨꯠ ꯌꯣꯠꯊꯔꯒ, ꯐꯔꯦ, ꯅꯪꯅ ꯍꯥꯏꯕꯗꯣ ꯂꯩꯔꯒꯦ꯫ ꯏꯪꯈꯣꯜꯁꯦ ꯇꯪꯈꯥꯏ ꯑꯃꯗꯤ ꯌꯣꯜꯂꯁꯤ꯫ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯀꯔꯤꯁꯨ ꯍꯥꯏꯕꯗꯤ ꯍꯥꯏꯗꯦ꯫ ꯅꯪꯅ ꯍꯥꯏꯕꯗꯨꯕꯨ ꯀꯔꯤ ꯐꯣꯟꯅꯣꯅꯦ? ꯑꯥꯏꯐꯣꯟꯅꯤ꯫ ꯃꯆꯤꯜ ꯑꯗꯨꯅ ꯏꯀꯥꯏ ꯈꯪꯗꯉꯩ ꯍꯥꯏꯔꯛꯂꯤ ꯇꯣꯝꯕ꯫ ꯂꯨꯄꯥ ꯀꯌꯥꯒ ꯄꯤꯒꯦ ꯑꯗꯨꯕꯨ? 40 ꯃꯊꯛꯇ ꯄꯤ꯫ 1,00,000 ꯇꯥꯕꯗꯨꯅꯤ ꯑꯩꯅ ꯄꯥꯏꯅꯤꯡꯉꯤꯗꯤ꯫ ꯏꯁ, ꯑꯗꯨꯗꯤ ꯌꯥꯝ ꯌꯥꯝꯃꯤꯅ ꯇꯧꯔꯤꯁꯤꯗ꯫ ꯌꯥꯔꯦ, ꯂꯩꯁꯨ ꯂꯩꯔꯣꯏꯗꯕꯗꯅꯦ ꯑꯉꯥꯡ ꯃꯆꯥꯗ ꯃꯤꯊꯥꯏ ꯄꯤꯖꯔꯒ ꯊꯦꯝꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯀꯅꯣ ꯏꯃꯥ꯫ ꯃꯤꯒꯤꯗꯤ ꯏꯃꯥꯟꯅꯕꯁꯤꯡꯒꯤꯗꯤ ꯂꯣꯏꯅꯃꯛ ꯂꯩꯅꯔꯒꯅꯦ ꯄꯥꯏꯈ꯭ꯔꯕꯅꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯥꯏꯐꯣꯟ ꯑꯃꯇꯕꯨ ꯄꯥꯏ ꯉꯝꯗꯦ꯫ ꯀꯩꯗꯧꯗꯣꯔꯤꯕꯅꯣ? ꯑꯩꯅ ꯍꯦꯛ ꯋꯥꯈꯜ ꯇꯥꯔꯛꯄꯗꯒꯤ, ꯀ꯭ꯂꯥꯁ 12 ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯕꯗꯒꯤ
फोन कीपैड मचा अमा पाइबदुदगी हेना करिसु पाइरक्तबनी हौजिक्ति अई उसिन्ना सिन्ना सही कुन मंगासु सुरकले सी फाउदी लैबिबा याइदना अई हाइरिसिनेको इमा तंदी इंगिसरो ngamsu ngamoi dabada thok thak ngangana ke thabi machi laduda ama ani thiri inkol sigi maman amadi inkol sibu set kaduri ba hai kaduri ba maman ladugan makok pairaga thokri machani pana hai ba sibu ma ngamla roidra idana khalle aing adu madi ke thabi tum thaba yadi machani pagi mawung matau maak su khangdabadi nati asigumna mamangda amukta su saurakri हेना तिंग लाउना साउख्रगदि थेमा ngamdaba machani pa tombasu ahinga do masak sadri mathangi ayuk yanda nganban mamai mami ipom pom khai ke thabi inkol de insang khara man hek lore hairaga thumok tu da khapna kaithel thokada bi lei matama tu da tomba thorak laga ima ngarangi do singa bro inkol se tang khai ma yun ba khai bada ke thabi masada pakhat na yengai aduga ibunga lupa lak amamu haibadu thi lairiba inkola sigati pulap thadok lagadi ko nagani tangkhai na di ko naroi aina khangabani ngamsu ngamoi dabada nasin thidan utpa ngangba aisale aigi khungul amuk hana lirakana aigi aningba thungan bidraba nongmata aibu ai apama thungandraba yumasidane ai amuk hana lagba aisale ko Parap thoki ke thabisu ibungo hairaga lehoi magti kapsa banatana apangba ke thabido upai leiti mani makhoi ne lairiba yomasisu minaga kaya pamna roidaba yamna kuthaba lainin yamna kaba mafamne adumak nasu pot chaidi adumak mafari inkol sisu yamna saubanati makoina hairiba mamaladati kanamatna sinkol tangkhaya sida lak ama pina leibiroidana khangbadagi hairubani du machani pa thokri kaithel gi potchai singaduba mahakni yengna mapi tari ke thabi machani pa bu mahakna soidana horen sau pharaga hanjarakani idana khanduna khamlubadi tawti adubu thokriba tomba sina yom masidabu hanbu hanjelakadorida yengba tari numitchigi numthilgi matam tomba lambi lamjau tu koi chali makhoi gi makhol gi wangma atopa khulla somdani mak tarang amada saurang na laklari aina lambi siriga sapada sin mayum mataram nadi phanida as aidi khudaktane chatlagane iphone ama hek lai ro dong aduga jumda su hanjalaga nungaina leiba imana ne aibu thirakra phawadi ai gi phamda iphone ama leibi di phawadi ayumda hanjaloi sahi budi kun manga suri haibu butomba hausik leita laira haibu khangti mama ke thabina nawyok nakonduna lukhrabi oina leirak labasu macha sipik lingai digi awaba khangalakti nungthil gi matama tu tomba do mafam asida sakan lamkhalakledo mayum da haluragadi karamna sarugani thokina thorak labanina sakla madabu khangbu oina asat ongdu yengin na chale Matamasida kangaudana mahaki mamitta urakli hotel ama hangduna lairaribadu hotel adu da paraprap sang selaklaga asa tha kari saning mamahak loina makhairaga mabuk thana sarare hairaga sel di piram davida fatlai thoga chelai ashumna mahak angau amagum tomba yumda hanjandangai lamjau samugum koi chatlaga lairam numidang ya changlakpagi matamoi selaklabasida makkangaw naraduna shom makhoi gi kholdagi lapthorakpana lamnung pokpi hairiba khulladu yoksilakle mi isiksi mamlaraba matamasidadi saibang kanasu thoknabagi mami odi tomba khulladugi kaithel lairibaduda phamlare hairaga wakhal mon khal tashing namak aibu aina pamliba iphone sibu laiba ngamgadori bachala imagi mafamdadi aigi iphone na pamadu pidrabadi yumda amuk hana changak loidna hairam aibu hausik yumda hanbana phadori bachala saka mukanna lam khalak len tawis
ꯁꯨꯝ ꯇꯣꯝꯕ ꯀꯩꯊꯦꯜ ꯑꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯄꯒ ꯌꯥꯝꯅ ꯁꯣꯜꯂꯔꯕꯤ ꯑꯍꯜ ꯑꯃꯅ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯀꯪꯀꯧ ꯀꯧꯔꯛꯏ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯀꯩꯊꯦꯜ ꯑꯗꯣꯝꯗ ꯌꯦꯡꯁꯤꯟꯕꯗ ꯀꯩꯊꯦꯜꯗꯨꯁꯨ ꯃꯤꯒ ꯑꯃꯠꯇ ꯐꯝꯃꯝꯗꯕꯩ ꯇꯥꯛꯂꯔꯕꯅꯤꯅ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗꯦ ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯧꯕꯤꯔꯤꯕꯗꯨꯕꯣ ꯏꯕꯨꯡꯉꯣ ꯑꯩꯕꯨ ꯑꯃꯨꯛꯇ ꯍꯧꯒꯠꯂꯨ ꯂꯥꯎꯅꯦ ꯌꯨꯝꯗ ꯆꯪꯒꯦꯅ ꯇꯧꯕꯗ ꯀꯩꯊꯦꯜꯁꯤꯗꯒꯤ ꯊꯣꯛꯂꯛꯄꯗ ꯇꯨꯁꯜꯂꯔꯦꯅꯦ ꯑꯩꯕꯣ ꯀꯗꯥꯏꯗꯅꯣꯅꯤ ꯀꯗꯥꯏꯋꯥꯏꯗꯅꯣ ꯎꯗ꯭ꯔꯦ ꯁꯤꯗ ꯆꯪꯉꯛꯑꯣ ꯇꯣꯝꯕ ꯄꯨꯔꯞ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯕꯗꯤ ꯎꯗꯦ ꯃꯃꯥꯏꯗꯣ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯉꯛꯄꯗ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯪꯂꯦꯟ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯤꯕꯗꯨ ꯎꯔꯛꯂꯦ ꯑꯕꯣ ꯈꯨꯝꯃꯛꯈꯤꯗꯦ ꯀꯔꯤꯁꯨ ꯀꯔꯤꯅꯣꯅꯤ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇ꯭ꯔꯤꯕꯁꯤꯕꯣ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅꯒ ꯂꯛꯅꯔꯛꯂꯤꯕ ꯆꯥꯡ ꯄꯨꯔꯞ ꯆꯪꯁꯤꯜꯂꯒ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯃꯃꯥꯡꯗꯨꯗ ꯃꯍꯥꯛ ꯉꯦꯛ ꯂꯥꯎꯅ ꯐꯝꯃꯤ ꯑꯗꯨꯒꯗꯤ ꯀꯕꯣꯛ ꯈꯔ ꯑꯍꯥꯎ ꯑꯊꯨꯝ ꯈꯔ ꯂꯥ ꯃꯇꯠ ꯑꯃꯗ ꯀꯠꯂꯒ ꯊꯝꯂꯤꯕꯗꯨ ꯎꯔꯦ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯄꯥꯛꯊꯔꯔꯦ ꯍꯥꯏꯔꯒ ꯃꯗꯨꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯆꯥꯊꯣꯛꯂꯦ ꯃꯕꯨꯛꯇꯣ ꯈꯪꯊꯟ ꯊꯪꯒꯠꯂꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯇꯨꯝꯅꯤꯡꯕꯁꯨ ꯐꯥꯎꯔꯛꯏ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯪꯂꯦꯟ ꯃꯃꯥꯡ ꯑꯗꯨꯗ ꯍꯤꯞꯊꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯈꯪꯍꯧꯗꯦ ꯑꯔꯥꯞꯄꯗ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯂꯔꯤꯕꯗꯨ ꯎꯔꯦ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯛꯂꯗꯨꯅ ꯂꯥꯛꯂꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯗꯒꯤ ꯑꯩ ꯑꯆꯥ ꯑꯊꯛ ꯈꯔ ꯅꯤꯗꯕ ꯌꯥꯗꯕꯅꯤ ꯁꯤꯅꯗꯤ ꯑꯩ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯝꯃꯛꯀꯅꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯩꯊꯦꯜꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗ ꯈꯪꯍꯧꯗꯅ ꯈꯨꯗꯤ ꯊꯤꯖꯤꯟꯕꯅꯤ ꯑꯗꯨꯕꯨ ꯍꯧꯒꯠꯂꯒ ꯃꯨꯟꯅ ꯌꯦꯡꯂꯝꯗꯕꯤꯗ ꯂꯥꯛꯂꯔꯤꯕ ꯅꯤꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯦ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯁꯤꯅ ꯆꯪꯈꯤꯅꯨ ꯍꯥꯏꯗꯨꯅ ꯈꯥꯝꯕꯒꯤ ꯃꯑꯣꯡꯗꯅꯤ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯇꯣꯝꯕꯗꯤ ꯈꯪꯈꯤꯗ꯭ꯔꯦ ꯏꯌꯥꯝꯕ ꯀꯔꯤ ꯑꯆꯥ ꯑꯊꯛ ꯌꯥꯎꯒꯦ ꯈꯔ ꯈꯛꯇ ꯄꯤꯔꯝꯃꯨ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯍꯣꯏ ꯀꯗꯥꯏꯗꯒꯤ ꯑꯉꯥꯎꯕꯅꯣ ꯅꯪꯕꯣ ꯀꯗꯥꯏꯗꯒꯤ ꯑꯉꯥꯎꯕ ꯆꯪꯅꯤꯕꯅꯣ ꯆꯠꯂꯣ ꯌꯦꯡꯗꯤ ꯆꯠꯂꯣ ꯃꯍꯥꯛꯄꯨ ꯊꯩꯗꯣꯛꯂꯝꯂꯒ ꯅꯤꯄꯥ ꯑꯅꯤ ꯌꯨꯝꯗ ꯆꯠꯈꯤ ꯅꯤꯄꯥ ꯑꯃꯅ ꯃꯊꯣꯡ ꯆꯥꯗꯕ ꯃꯤꯁꯦ ꯂꯩꯗꯤ ꯂꯩꯔꯤꯕ ꯑꯣꯏꯔꯦꯀꯣ ꯅꯨꯃꯤꯗꯥꯡꯁꯤꯗꯕꯣ ꯃꯌꯨꯝꯗ ꯆꯠꯂꯒ ꯃꯊꯤꯕꯣꯡ ꯆꯥꯔꯨꯒꯦꯗ ꯂꯩꯇꯗꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯇꯣꯝꯕꯗꯣ ꯁꯥꯎꯔꯥꯡꯅꯗꯨꯅ ꯅꯤꯄꯥ ꯑꯅꯤ ꯑꯍꯨꯝꯗꯨꯒꯤ ꯃꯇꯨꯡꯗ ꯂꯨꯝꯃꯒ ꯃꯍꯥꯛ ꯏꯟꯅꯔꯛꯂꯤ ꯑꯁꯨꯝ ꯂꯝꯅꯨꯡ ꯄꯣꯛꯄꯤ ꯍꯥꯏꯔꯤꯕ ꯈꯨꯜꯁꯤꯒꯤ ꯃꯅꯤꯡ ꯄꯥꯡꯅ ꯅꯤꯄꯥ ꯑꯅꯤ ꯑꯍꯨꯝꯗꯨ ꯆꯪꯈꯤ ꯃꯈꯣꯡꯅꯅꯤ ꯆꯪꯂꯤꯕꯗꯨ ꯇꯣꯝꯕꯗꯨꯁꯨ ꯁꯥꯎꯔꯥꯡꯅꯅ ꯏꯟꯅꯔꯛꯂꯤ ꯃꯆꯜꯗꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕ ꯌꯥꯕ꯭ꯔꯥ ꯑꯄꯣꯛꯄ ꯏꯃꯥꯅ ꯐꯥꯎꯕ ꯅꯣꯡꯃꯗ ꯑꯗꯨꯝꯅ ꯊꯤꯅ ꯆꯩꯈ꯭ꯔꯦ ꯂꯨꯝꯃꯒꯅꯦ ꯅꯈꯣꯏ ꯑꯍꯨꯝ ꯅꯀꯣꯛꯇ ꯅꯨꯡꯅ ꯊꯣꯡꯒꯦ ꯈꯪꯂꯤꯗꯅ ꯁꯤꯠꯇꯕ ꯃꯍꯥꯛ ꯑꯗꯨꯃꯛ ꯏꯟꯅꯔꯛꯂꯤ ꯂꯝꯅꯨꯡ ꯄꯣꯛꯄꯤ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤ ꯌꯨꯝ ꯈꯔ ꯂꯟꯅ ꯇꯥꯕꯅꯤ ꯌꯨꯝ 50 ꯑꯃ ꯆꯥꯝꯃ ꯑꯃ ꯑꯇꯩꯗꯤ ꯂꯝꯂꯩ ꯂꯝꯍꯥꯡ ꯑꯣꯏ ꯆꯤꯡꯗꯣꯡ ꯑꯣꯏ ꯂꯩꯕ ꯀꯣꯡꯒꯥꯏꯅꯤ ꯑꯁꯨꯝ ꯃꯍꯥꯛꯅ ꯏꯟꯅꯔꯛꯄꯗꯗꯤ ꯌꯨꯝ ꯇꯥꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯛꯂꯗꯨꯅ ꯆꯤꯡꯈꯣꯡ ꯑꯁꯣꯝꯗ ꯆꯪꯈꯤꯕꯒꯤ ꯃꯑꯣꯡ ꯇꯧ ꯉꯥꯏꯍꯥꯛꯇꯤ ꯃꯍꯥꯛ ꯆꯞ ꯂꯦꯞꯄꯤꯇꯣ ꯑꯗꯨꯒ ꯑꯀꯣꯏꯕꯗꯨꯗꯤ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗꯦ ꯁꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯇꯣꯝꯕꯒꯤ ꯅꯥꯀꯜꯗ ꯉꯁꯥꯏꯒꯤ ꯅꯤꯄꯥ ꯑꯍꯨꯝꯗꯨ ꯐꯜ ꯂꯥꯎꯅ ꯆꯣꯡꯁꯤꯜꯂꯒ ꯘꯤꯠ ꯅꯝꯂꯒ ꯐꯥꯈ꯭ꯔꯦ ꯇꯣꯝꯕ ꯃꯆꯤꯜ ꯑꯗꯨꯗ ꯊꯥꯗꯣꯛ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯅꯤꯄꯥ ꯑꯅꯤ ꯑꯍꯨꯝꯗꯨꯅ ꯃꯦꯟꯁꯤꯟꯈ꯭ꯔꯦ ꯈꯨꯗꯛꯇ ꯃꯈꯣꯏ ꯑꯍꯨꯝ ꯁꯨꯕꯅꯤꯅ ꯑꯍꯜ ꯉꯥꯛꯇꯒ ꯑꯣꯏꯔꯦ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯈ꯭ꯔꯦ ꯇꯣꯝꯕ ꯃꯀꯣꯛ ꯑꯗꯨꯗ ꯐꯤꯅ ꯀꯨꯞꯁꯟꯈ꯭ꯔꯦ ꯑꯗꯨꯒ ꯇꯣꯝꯕꯕꯨ ꯄꯨꯔꯔꯦ ꯍꯥꯏꯔꯒ ꯀꯗꯥꯏꯗꯅꯣꯃ ꯆꯠꯂꯦ ꯇꯣꯝꯕ ꯃꯁꯥꯗꯨ ꯀꯟꯅ ꯅꯥꯟꯊꯣꯛꯅꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯅꯥꯟꯊꯣꯛꯄ ꯉꯝꯂꯝꯗꯦ ꯃꯍꯥꯛ ꯉꯁꯤꯗꯤ ꯂꯣꯏꯔꯦꯗꯅ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤ ꯈꯟꯕ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯁꯨ ꯈꯟꯕ ꯉꯝꯂꯝꯗꯦ ꯇꯣꯝꯕ ꯃꯆꯤꯜ ꯃꯃꯥꯏꯒ ꯄꯨꯟꯁꯤꯟꯕꯗꯨꯗ ꯉꯥꯏꯍꯥꯛꯇꯤ ꯃꯍꯥꯛ ꯇꯔꯪ ꯑꯃꯗ ꯂꯩꯔꯨꯔꯕꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯄꯣꯞ ꯂꯥꯎꯅ ꯂꯩꯃꯥꯏꯗ ꯊꯥꯗꯔꯛꯂꯤ ꯑꯗꯨꯒ ꯃꯆꯤꯜ ꯃꯦꯜꯂꯔꯤꯕ ꯃꯃꯤꯠ ꯈꯨꯝꯂꯔꯤꯕꯗꯨ ꯂꯧꯊꯣꯛꯏ ꯍꯦꯛ ꯂꯧꯊꯣꯛꯄꯒ ꯇꯣꯝꯕ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯕꯨ ꯃꯨꯛꯇ ꯀꯟꯕꯤꯌꯣ ꯑꯗꯨꯅ ꯂꯥꯎ ꯅꯤꯄꯥ ꯑꯍꯨꯝꯗꯨꯅ ꯍꯩ ꯃꯐꯝ ꯑꯁꯤꯗ ꯅꯪꯅ ꯂꯥꯎꯅꯤꯡꯕ ꯂꯥꯎꯔꯕꯁꯨ ꯀꯅꯥꯅ ꯇꯥꯒꯗꯕ ꯅꯠꯇꯦ ꯕꯨꯡꯅꯥꯎꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯅꯪ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯏꯟꯅꯔꯛꯂꯤꯕꯗꯤ ꯅꯊꯤꯕꯣꯡ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯒ ꯅꯤꯕꯗ ꯄꯤꯌꯨ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯕꯨ ꯅꯍꯥꯛꯅ ꯀꯔꯤ ꯇꯧꯒꯦ ꯈꯟꯅ ꯏꯟꯅꯔꯛꯂꯤꯕꯅꯣ ꯅꯪ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯆꯥꯁꯨ ꯃꯥꯟꯗꯦ ꯃꯉꯥꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯋꯥꯍꯪ ꯄꯥꯍꯪꯂꯔꯣꯏꯁꯤ ꯃꯁꯤ ꯇꯧꯈ꯭ꯔꯁꯤ ꯑꯊꯦꯅ ꯑꯃꯨꯛ ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯤ ꯇꯣꯝꯕꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩ ꯅꯈꯣꯏꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯄꯗꯤ
ꯀꯔꯤꯒꯨꯝꯕ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯒꯤ ꯈꯖꯤꯛꯇꯒ ꯅꯤꯒꯦꯗꯅ ꯏꯟꯅꯔꯛꯄꯅꯤ. ꯀꯔꯤ? ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯕ ꯑꯩꯈꯣꯏꯁꯤ ꯄꯪꯒꯅꯤ ꯈꯟꯕ꯭ꯔꯣ? ꯅꯍꯥꯛ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯊꯕꯛ ꯑꯗꯨꯃꯛ ꯇꯧꯒꯗꯕꯅꯤ. ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯅꯍꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯑꯁꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯅꯤ. ꯇꯣꯝꯕ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯗꯦ. ꯀꯔꯤ ꯊꯕꯛꯅꯣ? ꯀꯔꯤ ꯊꯕꯛꯅꯣ? ꯍꯣꯏ, ꯊꯕꯛ ꯑꯁꯤ ꯉꯝꯒꯅꯤ ꯉꯝꯃꯣꯏꯗꯣ ꯍꯥꯏꯌꯨ. ꯅꯍꯥꯛ ꯃꯐꯝ ꯑꯃꯗ ꯆꯠꯀꯗꯕꯅꯤ. ꯅꯍꯥꯛ ꯅꯊꯟꯗ ꯆꯠꯀꯗꯕ ꯅꯠꯇꯦ. ꯃꯤꯑꯣꯏ ꯑꯃꯒ ꯂꯣꯏꯅꯔꯒ ꯆꯠꯀꯗꯕꯅꯤ. ꯃꯁꯤꯕꯨ ꯉꯝꯅꯕ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯂꯣꯏꯅ ꯑꯩꯈꯣꯏꯅ ꯄꯤꯒꯅꯤ. ꯇꯣꯝꯕꯅ ꯀꯔꯤ ꯊꯕꯛꯅꯣ? ꯍꯥꯏꯌꯨ, ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯕꯤꯌꯨ. ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯤꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯏꯟꯖꯒꯦ. ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯏꯪꯒꯤꯠ ꯇꯧꯅꯔꯒ ꯅꯣꯛꯐꯦꯠ ꯇꯣꯝꯕꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯜꯂꯔꯤꯕꯗꯨ ꯂꯣꯏꯅ ꯊꯥꯗꯣꯛꯂꯦ. ꯇꯣꯝꯕ ꯏꯔꯦꯟꯖꯅ ꯍꯧꯒꯠꯂꯛꯂꯒ ꯅꯤꯄꯥ ꯑꯅꯤ ꯑꯍꯨꯝꯗꯨꯗ ꯑꯣꯏꯅ ꯃꯍꯥꯛꯅ ꯂꯩꯇꯥꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯪꯂꯦ. ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯕꯤꯌꯨ. ꯑꯩ ꯁꯣꯏꯗꯅ ꯆꯠꯆꯒꯦ ꯅꯈꯣꯏꯅ ꯍꯥꯏꯕ ꯊꯕꯛꯇꯣ. ꯑꯗꯨꯕꯨ ꯑꯩꯅ ꯑꯄꯥꯝꯕ ꯄꯣꯠꯁꯛꯇꯤ ꯅꯈꯣꯏ ꯁꯣꯏꯗꯅ ꯄꯤꯒꯅꯤꯅ ꯋꯥꯁꯛꯄꯤꯌꯨ. ꯅꯤꯄꯥꯝꯆꯥ, ꯑꯩꯈꯣꯏꯅ ꯊꯥꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯪ ꯀꯔꯤ ꯊꯕꯛꯅꯣ ꯈꯪꯂꯕ꯭ꯔꯣ? ꯈꯪꯗꯦ, ꯀꯔꯤ ꯊꯕꯛꯅꯣ? ꯑꯗꯨꯕꯨ ꯑꯃꯃ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯄꯥꯝꯕꯗꯨ ꯄꯤꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯇꯧꯖꯔꯒꯦ. ꯅꯪꯅ ꯄꯥꯝꯂꯤꯕ ꯄꯣꯠꯇꯣ ꯍꯥꯟꯅ ꯍꯥꯏꯔꯣ. ꯑꯥꯏꯐꯣꯟ ꯑꯃ ꯂꯩꯕꯤꯕ, ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯕꯗꯤ. ꯅꯤꯄꯥ ꯑꯍꯨꯝꯗꯣ ꯍꯥꯛ ꯐꯪ ꯅꯣꯛꯂꯦ. ꯑꯗꯨ ꯈꯛꯇꯅ ꯂꯣꯏꯔꯕ꯭ꯔꯥ? ꯑꯗꯨ ꯈꯛꯇꯅ ꯂꯣꯏꯔꯦ. ꯑꯩ ꯑꯇꯩ ꯀꯔꯤꯁꯨ ꯄꯥꯝꯗꯦ. ꯅꯍꯥꯛ ꯊꯕꯛ ꯑꯁꯤꯕꯨ ꯍꯦꯛ ꯄꯥꯡꯊꯣꯛꯂꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯄꯤꯒꯅꯤ. ꯅꯍꯥꯛ ꯀꯔꯤ ꯂꯝꯗꯒꯤ ꯑꯣꯏꯔꯕꯅꯣ? ꯃꯍꯥꯛꯀꯤ ꯈꯨꯜ ꯑꯗꯨ ꯍꯥꯏꯔꯦ. ꯃꯗꯨꯗꯒꯤꯗꯤ ꯅꯤꯄꯥ ꯑꯍꯨꯝꯅ ꯇꯣꯝꯕꯕꯨ ꯑꯁꯨꯃꯛ ꯄꯨꯁꯤꯜꯂꯛꯂꯦ. ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯕꯗ ꯆꯤꯡꯗꯣꯡ ꯀꯌꯥ ꯑꯣꯏꯅ ꯂꯩꯔꯦ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯁꯪꯒꯥ ꯌꯨꯝꯁꯥ ꯁꯥꯕ ꯌꯨꯝ ꯑꯃꯈꯛ ꯑꯗꯨꯗ ꯆꯪꯂꯛꯂꯤ. ꯊꯥꯕꯜꯒꯤ ꯃꯉꯥꯜꯗꯨꯗ ꯏꯉꯥꯟ ꯉꯥꯟꯅ ꯎꯕꯅꯤ. ꯃꯪꯒꯣꯜ ꯑꯗꯨꯗ ꯆꯪꯂꯛꯄꯒ ꯊꯣꯡꯗꯣ ꯑꯍꯨꯝꯂꯛ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯤ. ꯊꯣꯡꯗꯣ ꯃꯊꯟꯇ ꯍꯥꯡꯗꯣꯔꯛꯏ. ꯇꯣꯝꯕꯕꯨ ꯆꯤꯡꯂꯦ ꯍꯥꯏꯔꯒ ꯄꯨꯁꯜꯂꯤ. ꯑꯗꯨꯒ ꯅꯤꯄꯥ ꯍꯅꯨꯕ ꯃꯀꯣꯏ ꯁꯣꯝ ꯁꯣꯝꯂꯔꯕ ꯃꯁꯝ ꯃꯀꯣꯏꯗꯅ ꯌꯣꯝꯂꯔꯕ ꯑꯃ ꯈꯣꯡꯒ꯭ꯔꯥꯏ ꯇꯥꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯀꯥ ꯑꯃꯗ. ꯇꯣꯝꯕꯕꯨ ꯂꯥꯛꯇꯨꯅ ꯏꯟꯁꯜꯂꯤ. ꯃꯉꯥꯜꯅ ꯏꯄꯨ, ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯂꯤꯕꯁꯦ ꯃꯁꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯔꯣ. ꯍꯅꯨꯕꯗꯨꯅ ꯍꯥꯏꯔꯤ. ꯌꯥꯕꯨ ꯌꯥꯒꯗ꯭ꯔꯅꯦ ꯏꯕꯨꯡꯉꯣ? ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯅꯈꯣꯏ ꯑꯃꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯍꯥꯏꯕ ꯇꯥꯏꯅ. ꯏꯄꯨ, ꯃꯍꯥꯛꯅ ꯑꯄꯥꯝꯕ ꯄꯣꯠꯇꯨ ꯄꯤꯔꯗꯤ ꯃꯍꯥꯛ ꯂꯣꯏꯅ ꯏꯟꯖꯔꯒꯦꯗꯅ ꯍꯥꯏꯔꯤ. ꯑꯗꯨꯅ ꯃꯍꯥꯛ ꯑꯣꯏꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯂꯁꯤ. ꯃꯈꯣꯏ ꯅꯤꯄꯥ ꯑꯍꯨꯝꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯇꯣꯝꯕꯅ ꯃꯉꯛꯀ ꯍꯥꯏꯗꯅ, ꯃꯥꯅꯤ ꯏꯄꯨ, ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯌꯥꯖꯔꯕꯅꯤ. ꯑꯩꯅ ꯑꯄꯥꯝꯕ ꯄꯣꯠꯁꯨ ꯃꯈꯣꯏꯅ ꯄꯤꯅꯤ ꯍꯥꯏꯔꯤ. ꯑꯃꯥꯏꯕ ꯆꯤꯡꯂꯦꯟ, ꯐꯔꯦ ꯐꯔꯦ, ꯅꯍꯥꯛꯅꯕꯨ ꯅꯊꯃꯣꯏ ꯁꯦꯡꯂꯕꯅꯤ. ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ, ꯅꯠꯇꯦ ꯏꯄꯨ, ꯑꯩꯗꯤꯅꯦ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯄ ꯉꯝꯂꯒꯅꯤ. ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯣꯠꯇꯨ ꯐꯪꯒꯅꯤ ꯍꯥꯏꯔꯕꯗꯤ. ꯌꯨꯝꯗꯒꯤꯁꯨ ꯑꯩ ꯑꯄꯥꯝꯕ ꯄꯣꯠ ꯐꯪꯗꯕꯒꯤ ꯈꯠꯅꯔꯒ ꯊꯣꯛꯂꯛꯂꯤꯕꯅꯤ. ꯑꯣ, ꯐꯔꯦ ꯐꯔꯦ, ꯅꯪꯅꯕꯨ ꯊꯃꯣꯏ ꯁꯦꯡꯂꯕꯗꯤ. ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯍꯥꯛ ꯀꯔꯤꯅꯣ ꯈꯪꯂꯕ꯭ꯔꯥ? ꯈꯪꯖꯗꯦ ꯏꯄꯨ, ꯈꯪꯗ꯭ꯔꯕꯁꯨ ꯌꯥꯔꯦ. ꯑꯩꯗꯤ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯒꯅꯦ ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯣꯠ ꯐꯪꯕ, ꯑꯁꯤꯗꯅꯦ ꯑꯩꯅ ꯂꯥꯏꯅꯤꯡ ꯑꯣꯏꯔꯤꯕ. ꯑꯁꯨꯝꯅ ꯇꯣꯝꯕꯁꯨ ꯋꯥꯈꯜꯗ ꯏꯇꯥꯎ ꯇꯥꯎꯉꯩ ꯊꯕꯛ ꯑꯗꯨꯕꯨ ꯌꯥꯔꯝꯃꯤ. ꯑꯗꯨꯕꯨ ꯀꯔꯤ ꯊꯕꯛꯅꯣ, ꯀꯗꯥꯏꯋꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯃꯔꯝ ꯑꯃꯇꯁꯨ ꯃꯍꯥꯛ ꯈꯪꯕ ꯅꯠꯇꯦ. ꯇꯣꯝꯕꯗꯣ ꯑꯍꯜꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯉꯦꯛ ꯂꯥꯎꯅ ꯐꯝꯂꯤ. ꯑꯔꯥꯏꯕ ꯑꯍꯜ ꯅꯠꯇꯦ, ꯑꯃꯥꯏꯕ ꯆꯤꯡꯂꯦꯟ. ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯔꯔꯕ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯈꯪꯂꯔꯕꯅꯤ. ꯃꯍꯥꯛ ꯇꯣꯝꯕꯕꯨ ꯀꯥꯁꯤꯗ ꯐꯝꯃꯣꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯅꯤꯄꯥ ꯑꯅꯤ ꯑꯍꯨꯝꯗꯨ ꯀꯧꯊꯣꯛꯂꯒ ꯅꯥꯀꯜ ꯑꯁꯣꯝꯗ ꯍꯥꯏ. ꯏꯕꯨꯡꯉꯣ, ꯊꯕꯛ ꯑꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ. ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯒꯅꯤ? ꯏꯄꯨ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯒꯅꯨ. ꯃꯥꯒꯤ ꯃꯔꯤ ꯃꯈꯣꯡ ꯀꯅꯥꯅꯁꯨ ꯈꯪꯒꯗꯕ ꯅꯠꯇꯦ. ꯑꯩꯈꯣꯏ ꯑꯃꯅ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯕꯅꯤ. ꯑꯗꯨꯒ ꯊꯕꯛ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯗꯧꯔꯤꯕꯔꯅꯤ ꯏꯄꯨ? ꯃꯁꯤꯕꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤꯗꯤ ꯌꯥꯖꯔꯦ. ꯉꯝꯒꯅꯤ, ꯁꯣꯏꯗꯅ ꯉꯝꯒꯅꯤ. ꯃꯁꯤ ꯑꯩꯒꯤ ꯊꯥꯖꯕꯅꯤ. ꯅꯈꯣꯏꯒꯤ ꯅꯁꯥꯗ ꯆꯤꯡꯅꯔꯤꯕ ꯄꯨꯝꯅꯃꯛ ꯇꯣꯛꯂꯣ. ꯃꯐꯝ ꯑꯗꯨꯗ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯆꯍꯤ 15ꯁꯦ ꯑꯩꯅ ꯀꯨꯞꯅ ꯌꯦꯡꯂꯔꯕ ꯊꯤꯖꯤꯜꯂꯔꯕ ꯃꯇꯨꯡꯗꯒꯤ ꯈꯪꯕꯅꯤ.
ꯑꯗꯨꯕꯨ ꯏꯄꯨ ꯃꯐꯝ ꯑꯗꯨꯗ ꯇꯔꯥꯏꯅ ꯆꯪꯕꯗꯤ ꯉꯝꯒꯗ꯭ꯔꯥ? ꯉꯝꯒꯅꯤ. ꯇꯥꯏꯕꯪ ꯀꯅꯥꯅꯁꯨ ꯃꯐꯝ ꯑꯗꯨꯗ ꯅꯛꯁꯟꯅ ꯐꯥꯎꯕ ꯆꯪꯅꯗꯕꯅꯤ. ꯑꯗꯨꯕꯨ ꯃꯗꯨ ꯆꯪꯕꯒꯤ ꯂꯝꯕꯤ ꯑꯩꯅ ꯈꯪꯖꯔꯕꯅꯤ. ꯁꯨꯝꯅ ꯇꯣꯝꯕ ꯑꯍꯜ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯅꯤꯄꯥ ꯍꯨꯝꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤ. ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯂꯤ. ꯈꯥ ꯄꯥꯡꯗꯨꯅꯤ ꯂꯥꯛꯂꯔꯤꯕ. ꯆꯠꯅ ꯆꯤꯡꯂꯦꯟꯅ ꯍꯥꯏ ꯅꯣꯛꯐꯦꯠ ꯇꯧ. ꯏꯕꯨꯡꯉꯣ ꯅꯤꯄꯥ ꯃꯆꯥ, ꯅꯪ ꯇꯁꯦꯡꯅ ꯅꯊꯃꯣꯏꯅꯗꯤ ꯌꯥꯅꯤꯡꯂꯦꯀꯣ? ꯌꯥꯅꯤꯡꯂꯦ ꯏꯄꯨ. ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯋꯥꯏꯗꯅꯣ? ꯅꯪ ꯃꯗꯨ ꯐꯥꯎꯕ ꯈꯪꯗ꯭ꯔꯤ. ꯁꯤꯡꯅꯨꯡꯍꯨꯠꯇ ꯆꯪꯒꯗꯕꯅꯤ. ꯀꯔꯤ ꯍꯥꯏꯕ ꯏꯄꯨ? ꯁꯤꯡꯅꯨꯡꯍꯨꯠꯇ? ꯁꯤꯡꯅꯨꯡꯍꯨꯠꯇꯅꯤ. ꯏꯄꯨ, ꯑꯗꯨꯗꯤ ꯑꯩ ꯉꯝꯖꯔꯣꯏ. ꯑꯩ ꯃꯗꯨꯗ ꯆꯪꯕ ꯉꯝꯃꯣꯏ. ꯑꯩꯒ ꯂꯣꯏꯅꯔꯒ ꯆꯠꯂꯤꯕꯁꯤꯅꯤ. ꯑꯗꯨꯒ ꯅꯍꯥꯛ ꯍꯧꯖꯤꯛ ꯉꯝꯂꯔꯣꯏ ꯍꯥꯏꯗꯅ ꯁꯃꯥꯏ ꯂꯩꯔꯒ ꯆꯠꯄ ꯌꯥꯕ ꯅꯠꯇꯦ. ꯑꯁꯨꯛ ꯌꯥꯝꯅ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯄꯣꯠꯇꯨꯕꯨ ꯐꯪꯂꯔꯕꯗꯤ ꯃꯊ꯭ꯋꯥꯏ ꯐꯥꯎꯕ ꯊꯥꯒꯦꯗꯅ ꯂꯩꯔꯔꯕ ꯇꯣꯝꯕꯅ ꯀꯔꯤꯒꯤꯗꯃꯛ ꯆꯤꯡꯅꯨꯡꯍꯨꯠ ꯍꯥꯏꯗꯨꯅ ꯄꯜꯂꯛꯄꯗꯨꯗ ꯑꯀꯤꯕ ꯄꯣꯛꯅ ꯈꯨꯗꯛꯇ ꯉꯝꯂꯔꯣꯏ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕ? ꯃꯁꯤꯒꯤꯁꯨ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯤꯕꯅꯤ. ꯑꯁꯨꯝꯅ ꯇꯣꯝꯕꯁꯤꯒ ꯂꯣꯏꯅꯗꯨꯅ ꯌꯧꯔꯛꯂꯦ ꯃꯐꯝ ꯑꯗꯨ. ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯕꯅꯤ. ꯌꯦꯡꯉꯨ ꯅꯤꯄꯥ ꯃꯆꯥ, ꯆꯤꯡꯅꯨꯡꯍꯨꯠ ꯌꯧꯔꯛꯂꯦ. ꯇꯣꯝꯕꯗꯤ ꯃꯛꯂꯥꯛꯇꯨ ꯊꯛ ꯅꯤꯛꯂꯤ. ꯑꯗꯨꯒ ꯏꯄꯨ, ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯂꯤꯕꯁꯤꯒꯤ ꯃꯔꯝꯅ ꯀꯔꯤꯒꯤꯅꯣ? ꯇꯥꯔꯣ ꯅꯤꯄꯥ ꯃꯆꯥ, ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯔꯔꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯀꯌꯥꯁꯨ ꯂꯩꯔꯤ. ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤ ꯈꯛꯇ ꯅꯠꯇꯅ ꯆꯥꯎꯔꯔꯕ ꯂꯥꯏꯔꯦꯟ ꯂꯥꯏꯑꯣꯏꯔꯕ ꯑꯃꯁꯨ ꯂꯩꯔꯤ. ꯂꯥꯏꯔꯦꯟ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯋꯥꯏ ꯑꯃ ꯀꯠꯆꯗꯨꯅ ꯃꯉꯣꯟꯗꯒꯤ ꯄꯣꯠꯁꯛ ꯑꯃ ꯅꯤꯒꯗꯕꯅꯤ. ꯀꯔꯤ ꯍꯥꯏꯕ ꯏꯄꯨ? ꯑꯩꯕꯨ ꯂꯥꯏꯔꯦꯟꯁꯤꯗ ꯀꯠꯀꯗꯧꯔꯤꯕ꯭ꯔꯥ? ꯅꯠꯇꯦ ꯏꯄꯨ, ꯑꯩ ꯉꯝꯂꯣꯏ. ꯅꯠꯇꯦ ꯅꯤꯄꯥ ꯃꯆꯥ, ꯂꯥꯏꯔꯦꯜꯁꯤꯗ ꯅꯪꯒꯤ ꯊꯋꯥꯏ ꯀꯠꯀꯗꯕ ꯅꯠꯇꯦ. ꯆꯠꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯊꯋꯥꯏ ꯄꯥꯟꯕ ꯉꯥꯛꯇꯅꯤ. ꯅꯪꯕꯨ ꯅꯌꯨꯝ ꯃꯨꯡꯕ ꯅꯔꯥꯟꯌꯥꯏꯗ ꯍꯟꯅꯤꯡꯕ꯭ꯔꯥꯅꯦ? ꯏꯄꯨ, ꯌꯥꯔꯕꯗꯤ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ. ꯑꯩꯅ ꯇꯨꯡ ꯂꯩꯗꯨꯅ ꯈꯣꯡ ꯑꯁꯤ ꯊꯥꯡꯗꯨꯅ ꯆꯠꯀꯦ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯤ. ꯏꯄꯨꯅ ꯀꯔꯤ ꯇꯧꯕꯤꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ. ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯗ ꯆꯪꯍꯧꯒꯗꯕꯅꯤ. ꯋꯥ ꯃꯈꯥ ꯇꯥꯔꯔꯒꯅꯨ. ꯂꯥꯛꯂꯣ ꯆꯪꯉꯁꯤ. ꯃꯈꯣꯏ ꯑꯅꯤ ꯆꯤꯡꯅꯨꯡꯍꯨꯠ ꯑꯁꯤꯗ ꯆꯪꯉꯛꯂꯤ. ꯆꯤꯡꯅꯨꯡꯍꯨꯠ ꯇꯔꯥꯏꯕ ꯃꯐꯝ ꯑꯃ ꯅꯠꯇꯦ. ꯆꯤꯡꯒꯤ ꯆꯤꯡꯈꯣꯡꯗꯨꯗꯒꯤ ꯆꯥꯎꯅ ꯁꯨꯔꯨꯡ ꯑꯃꯒꯨꯝ ꯍꯨꯊꯈꯤꯕꯅꯤ. ꯑꯗꯨꯒ ꯂꯩꯅꯨꯡꯗ ꯍꯨꯊꯈꯤꯗꯧꯔꯤꯕꯅꯤ. ꯃꯐꯝ ꯑꯁꯤꯗ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯅꯛꯁꯤꯟꯅ ꯐꯥꯎꯕ ꯆꯪꯗꯕ ꯅꯠꯇꯦ. ꯇꯝꯊꯤꯔꯕ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯀꯌꯥ ꯊꯣꯛꯏ ꯁꯥꯐꯣꯡꯉꯤ ꯍꯥꯏꯗꯅ ꯍꯥꯏꯅꯕꯗꯒꯤ. ꯑꯗꯨꯕꯨ ꯇꯣꯝꯕ ꯑꯍꯜ ꯑꯁꯤꯒ ꯂꯣꯏꯅꯗꯨꯅ ꯆꯪꯉꯛꯂꯤ. ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥꯁꯨ ꯁꯥꯏ. ꯇꯣꯝꯕꯒꯤ ꯃꯃꯤꯠꯇꯗꯤ ꯀꯔꯤꯁꯨ ꯎꯗꯦ. ꯆꯤꯡꯂꯦꯟꯒꯤ ꯃꯃꯤꯠꯇꯗꯤ ꯎꯔꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯣꯏꯅꯃꯛ ꯈꯨꯗꯨꯝ ꯆꯜꯂꯤ. ꯇꯣꯝꯕꯗꯤ ꯃꯁꯥꯗ ꯃꯛꯂꯥꯡ ꯅꯤꯛꯅ ꯆꯪꯉꯛꯂꯤ. ꯀꯔꯤꯁꯨ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕꯗꯤ ꯅꯪꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ. ꯂꯩꯅꯨꯡ ꯂꯩꯈꯥꯗꯨꯗ ꯆꯪꯉꯛꯂꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥꯎꯔꯔꯕ ꯀꯥꯖꯥꯎ ꯑꯃꯒꯨꯝ ꯇꯧꯔꯕ ꯃꯐꯝ ꯑꯃꯗ ꯌꯧꯔꯦ. ꯃꯐꯝ ꯑꯁꯤ ꯍꯦꯛ ꯌꯧꯕꯒ ꯇꯣꯝꯕ ꯈꯪꯍꯧꯗꯦ ꯃꯁꯥꯁꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯏꯊꯤꯜ ꯑꯃ ꯐꯥꯎꯔꯛꯂꯤ. ꯀꯔꯤꯅꯣ ꯐꯥꯎꯔꯛꯂꯤꯕ ꯏꯊꯤꯜ? ꯃꯥꯒ ꯆꯠꯃꯤꯟꯅꯔꯤꯕ ꯑꯍꯜ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯂꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯅꯤ ꯐꯥꯎꯔꯛꯂꯤꯕ. ꯊꯥꯡꯒꯕ ꯃꯤꯀꯨꯞꯇ ꯑꯍꯜ ꯑꯗꯨꯒꯤ ꯃꯉꯛ ꯁꯝꯗꯨ ꯃꯍꯥꯛꯅ ꯍꯨꯠ ꯂꯩꯔꯒ ꯀꯟꯅ ꯃꯦꯠꯈꯤ. ꯆꯤꯡꯂꯦꯟ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯤ. ꯑꯗꯨꯕꯨ ꯇꯣꯝꯕꯅ ꯃꯦꯜꯂꯛꯄꯗꯨꯗ ꯃꯍꯥꯛ ꯃꯈꯨꯠ ꯑꯗꯨꯅ ꯐꯥꯅꯕ ꯅꯥꯟꯊꯣꯛꯅꯅꯕ ꯍꯣꯠꯅꯩ. ꯑꯗꯨꯕꯨ ꯉꯝꯗꯦ. ꯇꯣꯝꯕꯅ ꯆꯤꯡꯂꯦꯟ ꯑꯁꯤꯕꯨ ꯃꯉꯛ ꯁꯝꯗꯨ ꯀꯟꯅ ꯃꯦꯠꯂꯤ ꯍꯥꯏꯔꯒ ꯂꯩꯃꯥꯏꯗꯨꯗ ꯅꯝꯁꯜꯂꯤ. ꯆꯤꯡꯂꯦꯟ ꯃꯃꯤꯠ ꯉꯣꯔꯣ ꯑꯣꯟꯈꯠꯂꯒ ꯃꯁꯥꯗꯨ ꯄꯗ꯭ꯔꯥꯛ ꯇꯥꯈ꯭ꯔꯤ. ꯊꯥꯡꯅꯕ ꯃꯤꯀꯨꯞꯇ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯒ ꯆꯥꯎꯔꯕ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟꯒꯤ ꯃꯌꯥꯗꯨ ꯀꯕꯥ ꯈꯟꯅ ꯐꯥꯛꯇꯣꯛꯂꯒ ꯂꯩꯔꯝꯃꯤ. ꯇꯣꯝꯕ ꯆꯦꯟꯊꯣꯛꯄꯒ ꯅꯪꯍꯧꯗ꯭ꯔꯤ. ꯂꯥꯏꯔꯦꯜ ꯑꯗꯨꯅ ꯃꯍꯥꯛ ꯑꯃꯗꯤ ꯆꯤꯡꯂꯦꯟꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯂꯞꯅ ꯌꯣꯠꯁꯤꯟꯈ꯭ꯔꯤ. ꯇꯣꯝꯕ ꯀꯟꯅ ꯂꯥꯎꯖꯈꯤ. ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯃꯃꯥꯏ ꯃꯃꯤꯠ ꯍꯨꯝꯕꯥꯡ ꯀꯥꯡꯈ꯭ꯔꯤ. ꯀꯔꯤꯅꯣ ꯑꯩꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯑꯣꯏꯗꯅ ꯈꯜꯂꯤ. ꯐꯃꯨꯡꯗꯨꯗꯒꯤ ꯐꯠ ꯂꯥꯎꯅ ꯀꯨꯝꯊꯔꯛꯏ. ꯃꯄꯥꯟ ꯑꯗꯨꯗ ꯊꯣꯛꯂꯛꯏ. ꯃꯄꯥꯟꯗ ꯏꯍꯥꯡ ꯍꯥꯡꯅ ꯅꯣꯡꯉꯥꯟꯗꯨꯅ ꯂꯩꯔꯝꯃꯤ. ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯃꯃꯪ ꯂꯥꯏꯗꯅꯁꯨ ꯈꯜꯂꯤ.
ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯇꯥꯏꯕꯪꯗ ꯊꯣꯛꯈꯤꯕꯒꯨꯝ ꯇꯧꯕꯅꯤ ꯃꯃꯪꯗꯤ ꯑꯣꯏꯈꯤꯗꯦ ꯊꯥꯡꯗꯕ ꯃꯤꯀꯨꯞꯇ ꯊꯣꯡꯒꯥꯟꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯆꯪꯂꯛꯂꯤꯕꯗ ꯎꯔꯦ ꯃꯁꯤ ꯇꯣꯝꯕꯒꯤ ꯌꯨꯝ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯑꯗꯣꯝꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯏ ꯇꯣꯝꯕ ꯄꯨꯔꯥ ꯀꯨꯝꯊꯔꯛꯏ ꯄꯣꯠꯁꯛ ꯑꯗꯨ ꯄꯤꯔꯝꯂꯒ ꯅꯤꯄꯥꯗꯨ ꯊꯣꯛꯈ꯭ꯔꯦ ꯇꯣꯝꯕ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯌꯣꯝꯂꯛꯂꯤꯕ ꯕꯣꯛꯁ ꯃꯆꯥꯗꯨ ꯍꯥꯡꯇꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯑꯥꯏꯐꯣꯟ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ ꯃꯗꯨꯕꯨ ꯄꯥꯏꯔꯔꯦ ꯍꯥꯏꯔꯒ ꯏꯃꯥ ꯀꯧꯗꯨꯅ ꯇꯣꯝꯕ ꯆꯪꯂꯛꯄꯅꯤ ꯃꯃꯥ ꯑꯗꯨꯗꯤ ꯌꯨꯝꯗꯁꯨ ꯂꯩꯔꯝꯗꯦ ꯀꯗꯥꯏ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯏꯃꯥꯗꯨꯕꯨ ꯀꯗꯥꯏ ꯌꯧꯈ꯭ꯔꯕꯖꯥꯠꯅꯣ ꯂꯩꯇꯦꯅꯤ ꯀꯥꯎꯏꯅꯤ ꯀꯩꯊꯦꯜ ꯁꯣꯏꯗꯅ ꯀꯥꯔꯝꯂꯅꯤ ꯉꯥꯏꯈꯣ ꯃꯥꯅ ꯍꯦꯛ ꯄꯨꯕ ꯊꯨꯝꯃꯣꯛ ꯌꯦꯟꯗꯥꯏꯗꯨꯕꯨ ꯂꯩ ꯃꯥꯅ ꯍꯦꯛ ꯄꯨꯕ ꯊꯨꯝꯃꯣꯛꯇꯨꯕꯨ ꯂꯩꯕ꯭ꯔꯅꯦ ꯊꯨꯝꯃꯣꯛꯇꯤ ꯂꯩ ꯑꯗꯨꯗꯤ ꯄꯣꯂꯥꯡꯗꯨꯗꯤ ꯂꯩꯕ ꯖꯥꯠꯂꯥ ꯄꯣꯂꯥꯡꯗꯨꯁꯨ ꯂꯩꯔꯝ ꯑꯗꯨꯗꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯤꯕꯖꯥꯠꯅꯣ ꯊꯣꯡꯒꯥꯟꯗꯨꯗ ꯇꯣꯝꯕ ꯄꯨꯔꯥ ꯊꯣꯛꯂꯛꯏ ꯂꯝꯕꯤꯁꯤꯗ ꯃꯤꯁꯨ ꯀꯌꯥ ꯎꯗꯦ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯑꯔꯥꯞꯄꯗ ꯃꯤ ꯈꯔ ꯆꯠꯅꯔꯤꯕꯗꯨ ꯎꯏ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯑꯥꯏꯐꯣꯟ ꯑꯅꯧꯕꯗꯨꯕꯨ ꯄꯥꯏꯔꯒ ꯃꯦꯠꯇꯨꯅ ꯌꯦꯡꯂꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯇꯣꯝꯕ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯛꯂꯦ ꯍꯥꯏꯔꯒ ꯐꯣꯟꯗꯨꯕꯨ ꯃꯦꯠꯇꯅ ꯃꯍꯥꯛ ꯑꯣꯠꯂꯤ ꯐꯪꯁꯟ ꯀꯔꯤ ꯌꯥꯎꯕꯒꯦ ꯍꯥꯏꯗꯅ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤ ꯅꯨꯃꯤꯠꯁꯤꯒꯤ ꯌꯥꯆꯪꯂꯛꯄꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂ ꯐꯥꯎꯕ ꯃꯃꯥꯗꯤ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯇꯦ ꯇꯣꯝꯕꯗꯤ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯐꯣꯟꯗꯨ ꯐꯪꯂꯛꯄꯒꯤ ꯀꯣꯔꯧ ꯑꯣꯠꯇꯅ ꯑꯃꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯦ ꯃꯃꯥꯗꯨ ꯍꯜꯂꯛꯃꯟꯗꯕꯗꯨꯗ ꯐꯣꯟꯗꯨ ꯐꯃꯨꯡ ꯑꯗꯨꯗ ꯊꯝꯂꯝꯂꯒ ꯊꯣꯔꯛ ꯄꯨꯡꯃꯝꯗꯨꯅ ꯂꯩꯔꯝꯂꯦ ꯑꯩꯈꯣꯏ ꯃꯥꯁꯤꯕꯨ ꯁꯥꯅꯃꯛꯀꯤ ꯃꯄꯥꯝꯗꯒ ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯅꯦ ꯆꯠꯂꯝꯃꯣꯏꯗ ꯑꯩꯈꯣꯏ ꯃꯥꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯏꯃꯥꯒꯤ ꯃꯐꯝꯗ ꯆꯩꯈꯤꯕ ꯉꯥꯡꯈꯤꯕ ꯀꯌꯥꯗꯣ ꯃꯇꯨꯡꯗꯤ ꯑꯃꯨꯛ ꯍꯟꯅ ꯉꯥꯡꯉꯔꯣꯏ ꯆꯩꯔꯔꯣꯏ ꯑꯩꯅ ꯑꯥꯏꯐꯣꯟ ꯂꯩꯕꯤꯗꯦ ꯍꯥꯏꯗꯅ ꯏꯃꯥꯗ ꯇꯧꯈꯤꯕ ꯁꯞꯇ꯭ꯔ ꯃꯌꯥꯝꯗꯣ ꯑꯗꯨꯕꯨ ꯑꯥꯏꯐꯣꯟ ꯑꯁꯤꯅ ꯀꯝꯗꯧꯅ ꯑꯩꯒꯤ ꯐꯝꯗ ꯌꯧꯔꯛꯂꯤꯕꯅꯣ ꯑꯩꯗꯤ ꯍꯅꯨꯕꯗꯨꯕꯨ ꯍꯥꯠꯂꯦ ꯍꯥꯏꯔꯒ ꯂꯤꯟꯅ ꯎꯈ꯭ꯔꯕꯒꯨꯝꯗꯗꯤ ꯇꯧꯈꯤꯕꯅꯤ ꯍꯣꯏꯗ ꯑꯗꯨ ꯃꯪ ꯑꯣꯏꯔꯝꯃꯅꯤꯗ ꯇꯨꯝ ꯍꯧꯒꯠꯂꯛꯂꯤꯕꯗꯨꯅꯤ ꯑꯗꯨꯅꯕꯨ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯂꯦ ꯍꯥꯏꯔꯒ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯃꯥꯒꯤ ꯀꯥ ꯂꯩꯔꯤꯕꯗꯨꯗ ꯉꯪꯅꯕꯒꯤ ꯃꯈꯣꯜꯗ ꯐꯠꯂꯝꯅ ꯆꯪꯂꯛꯄꯗꯗꯤ ꯃꯁꯝ ꯃꯀꯣꯏ ꯁꯣꯡꯅꯔꯕ ꯆꯤꯡꯂꯦꯟꯗꯨ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯏꯃꯥ ꯍꯥꯏꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯕꯅꯤ ꯃꯥꯡꯅ ꯍꯥꯠꯈ꯭ꯔꯕꯗꯨꯅꯤ ꯆꯤꯡꯂꯦꯟꯗꯤ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯂꯤ ꯆꯤꯡꯂꯦꯟ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥꯜ ꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯊꯣꯡꯗꯨꯗꯤ ꯃꯊꯟꯇ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯇꯞꯊꯒꯣ ꯑꯩ ꯑꯃꯥꯏꯕ ꯆꯤꯡꯂꯦꯟ ꯊꯣꯛꯂꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯀꯔꯤꯅꯣ ꯃꯁꯤ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯐꯪꯂꯦꯔꯕ꯭ꯔꯥ ꯐꯪꯂꯤ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯐꯪꯂꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯗꯤ ꯌꯨꯝꯗ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩ ꯋꯥꯈꯜ ꯑꯃꯗ ꯇꯥꯗ꯭ꯔꯦ ꯍꯥꯏꯔꯒꯦ ꯇꯥꯔꯣꯏꯕꯉꯣ ꯅꯪꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯑꯁꯦꯡꯕ ꯇꯥꯏꯕꯪꯄꯥꯜ ꯑꯗꯨ ꯅꯠꯇꯦ ꯃꯤꯀꯞ ꯊꯣꯛꯂꯣ ꯌꯥꯍꯧꯔꯣ ꯃꯤꯀꯞ ꯊꯣꯛꯂꯣ ꯌꯥꯍꯧꯔꯣ ꯍꯥꯏꯗꯅ ꯂꯥꯎꯔꯤ ꯆꯤꯡꯂꯦꯟ ꯊꯥꯡꯅꯕ ꯃꯤꯀꯨꯞꯇꯗꯤ ꯇꯣꯝꯕ ꯃꯃꯤꯠ ꯄꯥꯡꯂꯛꯄ ꯃꯇꯝꯗ ꯁꯤꯡꯅꯨꯡꯍꯨꯠ ꯍꯥꯏꯔꯤꯕ ꯁꯨꯔꯨꯡꯗꯨꯒꯤ ꯃꯄꯥꯜ ꯑꯗꯨꯗ ꯋꯥꯈꯜ ꯇꯥꯗꯅ ꯇꯥꯔꯒ ꯂꯩꯔꯝ ꯃꯃꯤꯠ ꯆꯤꯡꯂꯛꯏ ꯁꯨꯔꯨꯡꯗꯨꯒꯤ ꯃꯅꯨꯡꯗꯗꯤ ꯑꯣꯏꯔꯝꯗꯕꯗꯨꯗ ꯃꯍꯥꯛ ꯄꯥꯈꯠꯅ ꯃꯐꯝ ꯑꯗꯨꯗ ꯃꯤꯀꯨꯞ ꯑꯃ ꯄꯟꯊꯗꯕꯤꯗ ꯆꯦꯜꯂꯛꯂꯤ ꯑꯗꯨꯒ ꯌꯨꯝꯊꯣꯡꯄꯣꯛ ꯑꯃ ꯂꯩꯔꯤꯕ ꯍꯅꯨꯕꯗꯨꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯆꯦꯜꯂꯛꯄ ꯌꯨꯝꯗꯨꯁꯨ ꯊꯣꯡ ꯂꯣꯜꯂꯒ ꯂꯩꯔꯝ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯄꯣꯠꯀ ꯄꯨꯝꯅꯃꯛ ꯈꯨꯗꯛ ꯑꯁꯤꯗ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯥꯅ ꯎꯈꯤꯕ ꯃꯃꯥꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯗꯅ ꯏꯃꯥ ꯀꯧꯔꯒ ꯆꯦꯜꯂꯛꯂꯤ ꯅꯨꯡꯁꯥꯅꯒ ꯌꯥꯛꯅ ꯁꯥꯔꯔꯕ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯌꯥꯆꯪꯂꯛꯄꯒꯤ ꯃꯇꯨꯡ ꯃꯝꯂꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯇꯣꯝꯕ ꯃꯌꯨꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯊꯣꯡꯗꯨꯗꯤ ꯂꯣꯜꯂꯒ ꯂꯩꯔꯝꯃꯤ ꯏꯃꯥ ꯊꯣꯡ ꯑꯗꯨ ꯃꯅꯨꯡꯗꯒꯤ ꯂꯣꯜꯂꯤ ꯑꯗꯨꯕꯨ ꯃꯃꯥꯗꯤ ꯀꯧꯕ ꯈꯨꯝꯃꯛꯈꯤꯗꯦ ꯃꯗꯨꯗꯒꯤ ꯇꯣꯝꯕ ꯈꯖꯤꯛꯇꯪ ꯆꯦꯟꯊꯣꯛꯂꯒ ꯊꯣꯡ ꯑꯗꯨꯗ ꯆꯣꯡꯁꯤꯜꯂꯒ ꯀꯥꯎꯕꯗꯒꯤ ꯊꯣꯡ ꯑꯗꯨ ꯃꯊꯟꯇ ꯍꯥꯡꯗꯣꯔꯛꯂꯤ ꯍꯦꯛ ꯍꯥꯡꯗꯣꯔꯛꯄꯒ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯎꯔꯤꯕ ꯁꯛꯇꯝ ꯑꯗꯨꯗꯤ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ
Mahaki mama kethabi mangak samra thauri thuduna mayai kagi yangle na du yalaga aroi bai hip tanduna leiramle ima idana laga chenchelaga mama gi makhong da kolaga thangkale mani anangarang numidang halaktabaduda mama sikka ngaungaki tumba chawa yakidi Masagi maning tungan mangamdrabi mahakna hinglubagi kari kanagani khanduna mathanata ngasi yasanga kamata masida thauri yangkhatsadana sibani magi aroiba hek oikibagani masana thunglarabaga mapa sakibasu mamagi makhong adubu kolaga hikna kaplari mata masida khanghaudana makhoigi thongalda nipa ama sanglakibadu nipa adu mamai mamit fina loina makhom nuga parop sanglaga hoi sumai su haidi mangol gi dari mathak aduda box masa ma thamlamlaga thuna yang amuk thoki mama gi asiba haksang du makhong thangkatlaga lai liba tomba amuk in thoki ba nupa adu su mit yengi wang lankri tomba mama gi asiba du buyen ima kamai dogani ai gi masi labthadrabati yaro kamai dogani ngak wakal do khanjanari lapna lairi ba box to amuk yeng mama gi asiba haksang du buyeng ma khallu raga masama thanda sauni ma ki wakal di housik mama sidri hingli haidana lairi ban aduna makhong ga pairaga thangkat laga lairi ban ima tabro tomba mami chini mahak na mami panglak padadi makhoi gi yum sumang thelong pum namak Pungaw fanek setpa amadi asiba hangbelak mamiyoy tena talaga layramli. Nung tilpo ki matamoy raga layrami. Mani, to mangarang mamagi makongpay raga tangkat laga lay kibadudagi mamagi saktam do ura ka masado wakal tada na lektaki. Duga matanggi na mitki nung tildani hausik mamitsingagli. Masina takpadi mahag yaudri ngayda mamagi asiba haksang do di miyam na poloy kriyeda na takpani. Madupum na maghanglakpada angaw ba magumpangkag waikri. Mamabu kauraga penda na tengkano way haro-maro ulaga laymay dudakapli. Ima ida. Makida magda mama na paigag pay nilipiramba adubo maki kantaw daw wakalna. Mamagi pun sibo sukhangu takda mangan kredo si kaktagin natana. Maki aning ba apamba duna mamagi pun sibo ona ba yabra ida na matanda kal. Numishigi na midangi matamni. Mamay mamit ipompong kay yung madugi ukong tendo na ngaraga lay. Laykay kulgi miyoy karasu yung masida lay. Mamagi maupani pa maamasu yauri bani. Ipumatomba, si, karino yung si. Nang nadi wakal tada na ngarang irang kibani. Manggol da sumagposak si tamami. Posta ka lakwa mali. Mukti yung. Tomba, mbok sa segay raga yung lubada iPhone oito na layrami. iPhone do papai daga muna thangkat laga yeng mamitagi mapi lep tana susintari numitchigi numidangi matamni tomba angaw pamagomna ayay kagi phaklang tu da nga thadana lairamba adugo ayingi matam du da mahak mikup amap tumthakraboy thangraba mikupta mamagi asiba thawai mirel duna mai thong momon nokna manguna nungsini yengbagi saktam oi mahaksu taibang da mai thong nok fetaw Adugadi mamagi saktam doa sum amay ba singlen gi saktam lorak laga. Iba mga tomba mang faung na bakot na bani mang faung na bangamdri mang lak na bahay ba do oil. Nahaki apam ba do hausik titong laraban na tra. Nanggi punsida kangamdra ba sayna ko lamadi apam ba do na maram oiraga sumaglay hauragani. Ay taway ba sukat na mafam do dagin nahakpo ay ni hingan kibani. Naki nasada pau kriba ay buhaning bagi itilso ay napakan bani. Saura raba laire layoy batuna nang buong kraba matungda. Ay ki siba haksang buyo laraga. Nang bu na sing hutki surong mapala tuda laire endo na thorak le hay raga lay maida utharaga tamam kibani. Nahak na maram oy ratuna kanbira bani. Matam supagi oy na laire lado yakai raklaroy. Masidagi, nanggi aning ba apa ambaduna kuloy na na. Duga,
ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯄꯨꯅ ꯂꯦꯜꯂꯔꯀꯣ ꯇꯣꯝꯕ ꯍꯥꯏꯗꯅ ꯃꯥꯏꯕꯗꯨꯒꯤ ꯊꯋꯥꯏꯗꯨꯅ ꯍꯥꯏꯔꯝ ꯊꯥꯡꯂꯕ ꯃꯤꯀꯨꯞꯇ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯅ ꯏꯃꯥ ꯍꯥꯏꯗꯅ ꯇꯣꯝꯕ ꯀꯧꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯕꯤꯀꯥꯁ NBSꯅ ꯈꯨꯔꯨꯝꯖꯔꯤ꯫